Mayam Punuku Amputee Nao channel da taram nokchari Mayam Hayeng date 12 ni aduga I Hayeng tang trying thoise ai thokchara ni aina ngarang post tawjagi de baduni post tawjagi baduni ai mama da baba de permission laure aduga aina na ticket kakpane ana Hayeng habde Wednesday ko Hayeng gi Pung 3 da Youjarak Imphal airport da aduga ai handak ꯊꯕꯛ ꯈꯔ ꯑꯃꯅꯤꯈꯛ ꯄꯥꯏꯒꯗꯕ ꯂꯩ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯑꯥꯗ ꯆꯠꯂꯀꯥꯟꯗ ꯑꯩ ꯀꯣꯟꯇꯦꯟꯗꯣ ꯎꯔꯀꯥꯟꯗ ꯈꯪꯕꯤꯒꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯑꯩ ꯂꯥꯛꯇꯣꯏꯕ ꯊꯕꯛꯈꯩꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯁꯄꯣꯔꯠ ꯅꯠꯇꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝꯗꯤ ꯐꯟ ꯗ꯭ꯔꯥꯏꯚ ꯃꯆꯥ ꯑꯃ ꯆꯠꯀꯅꯤ ꯑꯗꯨ ꯐꯟ ꯗ꯭ꯔꯥꯏꯚꯁꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝ ꯑꯥꯗ ꯆꯠꯂꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯁꯤꯒꯤ ꯐꯟ ꯗ꯭ꯔꯥꯏꯚꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯔꯣꯝꯗꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯑꯩꯅ ꯌꯥꯝꯅ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯊꯧ ꯇꯥꯔꯗꯤ ꯑꯩ ꯐꯟ ꯗ꯭ꯔꯥꯏꯚꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯆꯠꯅꯤꯡꯕ ꯃꯑꯣꯡꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯗꯣꯏꯕ ꯊꯕꯛꯁꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯟꯕꯤꯔꯝꯒꯅꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯨꯏꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯁꯤꯡ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯀꯥ ꯕꯕꯥ ꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯎꯅꯗꯕ ꯀꯨꯏꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯎꯅꯅꯤꯡꯉꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯒ ꯃꯃꯥꯡ ꯆꯠꯄꯗ ꯑꯩꯅ ꯎꯅꯒꯅꯤ ꯍꯥꯏꯔꯒ ꯉꯝꯍꯧꯗꯕ ꯁꯣꯝꯗ ꯆꯠꯂꯤꯉꯩꯗ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯍꯟꯗꯛ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯃꯦꯟꯅꯕ ꯉꯝꯕ ꯎꯅꯕ ꯉꯝꯕ ꯑꯩꯅꯁꯨ ꯍꯦꯟꯅ ꯎꯅꯅꯤꯡꯉꯤꯅꯤꯀꯣ ꯑꯗꯨꯗ ꯆꯠꯈꯤꯕ ꯀꯥꯟꯗ ꯁꯣꯝꯗ ꯑꯃꯨꯛ ꯇꯧꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯋꯥꯕ ꯑꯃꯨꯛ ꯄꯣꯊꯥꯕ ꯑꯗꯩꯗꯤ ꯃꯇꯝ ꯆꯥꯟꯅꯗꯕ ꯑꯗꯨꯒ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯎꯅꯒꯗꯕ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯂꯩꯍꯧꯕ ꯌꯥꯎꯋꯦ ꯑꯗꯣ ꯍꯟꯗꯛꯁꯨ ꯂꯥꯛꯇꯣꯏꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯨꯗꯤ ꯑꯥꯗ ꯂꯥꯛꯀꯥꯟꯗ ꯈꯪꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯂꯦꯞꯆꯔꯤꯅꯤꯀꯣ ꯁꯣꯁꯤꯌꯦꯜ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯂꯥꯛꯄ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯍꯣꯠꯅꯕ ꯉꯝꯖꯕ ꯑꯩ ꯁꯦꯕꯥ ꯇꯧꯖꯒꯅꯤꯅ ꯈꯜꯂꯤ ꯈꯣꯟꯁꯦ ꯈꯤꯇꯪ ꯁꯤꯔꯦ ꯃꯌꯥꯝ ꯉꯔꯥꯡ ꯈꯔ ꯂꯥꯎꯈꯣꯡ ꯇꯧꯔꯦ ꯑꯗꯨꯅꯅꯦ ꯑꯗꯨꯒꯤꯗꯃꯛꯇꯅ ꯈꯣꯟꯅꯥꯎꯁꯦ ꯈꯔ ꯁꯤꯔꯦ ꯍꯥꯏꯇꯥꯔꯦ ꯂꯣꯛꯁꯨ ꯈꯔ ꯑꯣꯏꯕꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯑꯀꯥꯟꯗ ꯄꯨꯜꯂꯁꯤ ꯑꯗꯣ ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯑꯗꯣ ꯀꯅꯥ ꯂꯩꯔꯝꯃꯤ ꯌꯦꯡꯉꯁꯤ ꯑꯦꯌꯥꯔꯄꯣꯔꯠ ꯌꯧꯀꯥꯟꯗ ꯑꯩꯒꯤ ꯆꯠꯄꯗꯩꯅ ꯍꯧꯕ ꯑꯩ ꯖꯔꯅꯤꯗꯣ ꯑꯗꯨꯝ ꯑꯩ ꯍꯥꯞꯆꯔꯛꯑꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯑꯩ ꯑꯥꯗ ꯌꯧꯕꯒ ꯑꯗꯨꯝ ꯑꯦꯗꯤꯠ ꯇꯧꯔ ꯉꯝꯃꯒꯗꯤ ꯍꯌꯦꯡꯃꯛ ꯍꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯕꯗꯤ ꯑꯩ ꯀꯛꯆꯤꯡꯗ ꯂꯩꯒꯅꯤ ꯍꯟꯗꯛ ꯏꯃꯥ ꯈꯣꯏꯗ ꯏꯃꯥꯅ ꯃꯥꯒꯤꯗ ꯂꯩꯁꯤ ꯍꯥꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯆꯠꯂꯔꯣꯏ ꯀꯛꯆꯤꯡꯗ ꯗꯥꯏꯔꯦꯛ ꯑꯗꯨꯗꯒꯤ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯆꯠꯂꯅꯤ ꯑꯗꯨꯒ ꯀꯛꯆꯤꯡꯗꯒꯤ ꯑꯗꯨꯝ ꯊꯣꯛꯑꯒ ꯑꯩ ꯆꯠꯀꯗꯕ ꯃꯥꯏꯀꯩꯗꯣ ꯊꯕꯛ ꯄꯥꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯃꯌꯥꯝ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯆꯤꯟꯊꯣꯛꯅ ꯍꯥꯏꯖꯕꯅꯤ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯍꯥꯟꯈꯩꯅ ꯏꯁꯇꯦꯇꯁ ꯑꯣꯏꯅ ꯍꯥꯞꯄꯤꯗꯅ ꯑꯗꯨꯗ ꯃꯌꯥꯝ ꯑꯥꯗ ꯂꯥꯛꯑꯒ ꯑꯦꯝꯄꯨꯇꯤ ꯅꯥꯎꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯜꯂꯁꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯇꯥꯟꯅꯃꯤꯟꯅꯔꯒ ꯀꯩꯀꯩ ꯊꯕꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕꯗ ꯑꯐꯕ ꯊꯧꯗꯥꯡ ꯄꯥꯏꯕ ꯌꯥꯒꯦ ꯍꯥꯏꯗꯣ ꯄꯨꯟꯅ ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅꯔꯒ ꯄꯥꯏꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯏꯁꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯩꯒꯤ 이자티 누시 이름남 누시 합다라 명 어들이 명 행행나시 나세기리 마시고 곱시가 로신저게 바이바이 명